Malemgi oirakliba ahongba kaya asida aikhoi ishane ishabu masak khangba karamba maikeida chatkani haibasi khangbagi tangai fadaba lei haina MP Angomcha Bimol akoi jamna phongdorakli wafamasi Imphal West ki Tagel Khongbal Makoi Nungon Ching maningda leiba maitei laikol gi 10 suba anniversary pangthokpaga loinana laikol aduda saba Oza Angau Memorial Open Library sangabagi thoramda phongdokhibani mitei laikol na sinduna pangthokhiba thoram aduda MP Bimol na makataraduna aikhoi khudingmakna ishagi haurakfam thiba amadi Khangbagi mathakta hauzik oiriba aikhoi fivam khangna chatpa ngambagi tangai fadaba lei karigumba matamgi lakliba ahongba asiga chungsinnana chatpa ngamdrabadi community adu mutkhiba yai haiki Miyam tinfam oiriba laikol aduda lamdam asigi puwari gi machakaya yauraba library ama hangdokpa asi yamna maram chai haina MP na makhataki loinana lairiba Liraba Lyric Kaya Asi Paduna Lamdam Asigi Community Ki Oiba Identity Khangbadasu Achauba Mateng Ama Oiragani Haiki Madu Khangba, Hogi Mama Sumchaka the Revel Mingasi, Masigi continuity ki sense, Sama Pasana coherent in a labor community to never identity guidance. Identity crisis is a Chaka the Wolami Kangaka Sui. I quit Kadai, the Sutli no Koizaka Chakan and a guide Toroga, Agi Marigi, Agi Ling Pass and present Sambangamba, Agi Yumpom Toroga adaptation to Wungambagi capacity labor, Aduma community Moigadam never. We cannot recoil back. Fantasy the Lerga adapt Wungamdraga, we will die. Sum like Conchilla for the Sigimayang, Hoigi, culture is Una Larik Panning, and thus comparative tongue, no so Exanga Pamanga, Pavaya, Nabagi.